ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯇꯥꯝꯂꯕ ꯈꯨꯡꯒꯪ ꯑꯃꯈꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯊꯕꯛ ꯁꯨꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯒ ꯈꯔꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯕꯁꯨ ꯌꯥꯎꯏ꯫ ꯃꯇꯝꯗꯣ ꯆꯤꯡꯖꯤꯟꯅꯤ꯫ ꯆꯤꯡꯖꯤꯟꯒꯤ ꯑꯣꯏꯕꯅ ꯂꯧꯕꯨꯛꯇ ꯉꯥ ꯐꯥꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯅꯩ꯫ ꯀꯅꯥ ꯑꯃꯅ ꯂꯧꯔꯛꯇ ꯇꯥꯏꯖꯦꯞ ꯂꯨ ꯂꯥꯡ ꯊꯨꯝꯃꯤ, ꯀꯅꯥ ꯑꯃꯅ ꯑꯀꯥꯕꯤ ꯊꯨꯝꯕ ꯌꯥꯎ ꯑꯀꯨꯝꯕꯤ ꯊꯨꯝꯕ ꯌꯥꯎ ꯇꯧꯔꯤ, ꯀꯅꯥ ꯑꯃꯅ ꯂꯩꯈꯣꯝ ꯃꯔꯛꯇ ꯀꯨꯝꯗꯨꯅ ꯏꯁꯤꯠꯇꯨꯅ ꯉꯥ ꯐꯥꯕ ꯌꯥꯎꯔꯤ꯫ ꯂꯧꯔꯛꯇ ꯏꯔꯥꯡ ꯉꯥ ꯈꯔꯅ ꯆ꯭ꯔꯤꯛ ꯆ꯭ꯔꯤꯛ ꯂꯤꯠꯇꯨꯅ ꯆꯦꯟꯕ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯐꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀ ꯉꯥ ꯐꯥꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯍꯣ ꯏꯆꯦ, ꯇꯥꯗ ꯒꯣꯄꯥꯜꯗꯣ ꯃꯍꯥꯛ ꯂꯥꯛꯂꯕꯗꯤ ꯋꯥ ꯊꯣꯛꯄ ꯁꯣꯏꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯀꯨꯝꯕ ꯌꯥꯗꯕꯅꯦ꯫ ꯁꯟ ꯏꯔꯣꯏ ꯇꯥꯟꯕꯗꯧꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯕꯅꯤ꯫ ꯍꯣ ꯑꯗꯨꯅꯕꯨ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯉꯥ ꯈꯔ ꯐꯥꯍꯧꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯇꯥꯗꯗꯣ ꯃꯁꯤꯡ ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯂꯧ ꯑꯁꯦ ꯃꯍꯥꯛꯅ ꯀꯨꯞꯅ ꯁꯦꯟꯅꯈ꯭ꯔꯕ꯫ ꯂꯧ ꯇꯦꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥꯒ ꯑꯃꯠꯇ ꯐꯥꯗꯣꯛꯄꯤꯕ ꯅꯠꯇꯦ꯫ ꯍꯣꯏꯅꯦ, ꯂꯤꯛꯁꯨ ꯂꯤꯛꯃꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯉꯥ ꯐꯥꯍꯧꯗ꯭ꯔꯕꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯐꯥꯍꯧꯒꯅꯤ? ꯐꯖꯅ ꯐꯥꯕꯤꯔꯒ ꯂꯣꯏꯔꯦ꯫ ꯁꯣꯝꯒꯤ ꯃꯥꯃ ꯇꯃꯥꯜ ꯈꯣꯏꯒꯤ ꯂꯧꯐꯝ ꯑꯁꯤꯁꯨ ꯉꯥ ꯌꯥꯝꯅ ꯂꯩꯕ ꯃꯥꯜꯂꯤ꯫ ꯇꯣꯟꯗꯥꯡꯗꯣ ꯃꯥꯅ ꯍꯥꯏꯔꯤꯅꯤ, ꯎꯀꯥꯕꯤ ꯑꯆꯧ ꯑꯆꯧꯕꯒ ꯌꯥꯝꯅ ꯂꯩꯌꯦꯌꯦ꯫ ꯂꯨ ꯂꯥꯡ ꯊꯨꯝꯂꯒ ꯐꯥꯕꯅ ꯃꯈꯣꯏꯒꯤ ꯃꯊꯧ, ꯑꯗꯨꯒ ꯈꯨꯠꯅ ꯍꯨꯝꯗꯨꯅ ꯐꯥꯕꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ꯫ ꯑꯦ ꯌꯦꯡꯉꯨꯅꯦꯍꯦ, ꯑꯁꯣꯝ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯂꯧꯐꯝ ꯑꯁꯣꯝꯗ ꯅꯨꯄꯥ ꯈꯔ ꯆꯠꯂꯤꯕꯁꯦ ꯃꯈꯨꯠꯇ ꯂꯨ ꯑꯃꯃꯝꯁꯨ ꯄꯥꯏꯔꯤ꯫ ꯏꯅꯥꯎꯇꯣꯟꯗꯣ ꯃꯥꯟꯈ꯭ꯔꯦꯗ꯫ ꯂꯥꯏ ꯃꯃꯥꯁꯨ ꯉꯥꯗ ꯆꯣꯞꯃꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯂꯧꯕꯨꯛꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥ ꯇꯝꯃꯧꯏ꯫ ꯍꯟꯗꯛꯀꯤ ꯐꯅ ꯌꯥꯝꯅꯗꯤ ꯐꯥꯔꯝꯂꯅꯤ ꯃꯍꯥꯛ꯫ ꯃꯍꯥꯛꯅ ꯐꯥꯕꯗꯅꯦ, ꯄꯥꯛꯈ꯭ꯔꯕ ꯂꯧꯕꯨꯛ ꯑꯁꯤꯗ ꯉꯥꯕꯨ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ꯫ ꯅꯠꯇꯦꯅꯦ, ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯉꯥ ꯆꯥꯕ ꯉꯝꯂꯝꯈꯤꯒꯗ꯭ꯔꯣ? ꯈꯣꯡꯕꯥꯟꯗ ꯍꯩꯗꯣꯛꯂꯝꯕ꯭ꯔꯥꯕꯨ ꯈꯪꯄꯣꯟꯇꯦꯗ꯫ ꯑꯩꯈꯣꯏꯁꯨ ꯊꯨꯅ ꯃꯐꯝ ꯑꯃ ꯍꯣꯡꯗꯣꯛꯍꯧꯕꯅ ꯐꯅꯤ꯫ ꯇꯥꯗꯗꯣ ꯃꯥꯒꯤ ꯂꯧꯐꯝꯗ ꯌꯦꯡꯂꯒ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯉꯥ ꯍꯨꯔꯥꯟꯕꯒꯤ ꯐꯥꯅꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯐꯝ ꯑꯗꯨꯗ ꯉꯥ ꯈꯔꯒ ꯐꯥꯔꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯣꯄꯥꯜ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯂꯧꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯂꯧꯔꯤ ꯑꯗꯨꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯄꯤ꯫ ꯃꯥꯒꯤ ꯂꯧꯐꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯌꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯀꯥꯔꯨꯕ ꯑꯁꯤꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯑꯩꯅ ꯂꯨꯅ ꯊꯝꯖꯈ꯭ꯔꯕ ꯑꯁꯤ ꯃꯈꯣꯏꯅ ꯆꯪꯗꯨꯅ ꯍꯦꯛ ꯅꯩꯈꯥꯏꯔꯝꯃꯅꯤꯅꯦ꯫ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯉꯥ ꯑꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯅꯤꯡꯂꯕꯅꯣ ꯑꯁꯤꯅꯤ꯫ ꯐꯥꯒꯦ ꯍꯥꯏꯔꯒꯅ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯀꯨꯝꯗꯨꯅ ꯐꯥꯎꯗꯅ, ꯑꯗꯨꯁꯨ ꯅꯠꯇꯦ, ꯈꯣꯏꯗꯧ ꯑꯁꯤ ꯍꯦꯛ ꯁꯧꯒꯠꯍꯜꯂꯤꯗ"꯫ ꯃꯃꯥꯏꯗꯨ ꯊꯥꯡꯒꯠꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯨꯌꯦꯡ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯂꯧꯕꯨꯛ ꯑꯗꯨꯗ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝꯅ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯆꯠꯇ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ, "ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯂꯧꯕꯨꯛ ꯑꯁꯤꯗ ꯂꯣꯏꯅ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯤ ꯇꯧꯔꯤꯁꯦ꯫ ꯌꯦꯡꯉꯨꯅꯦ, ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯑꯁꯤ ꯃꯤꯅ ꯐꯤꯉꯧ ꯐꯧꯔꯦ꯫ ꯅꯈꯣꯏꯅ ꯆꯥꯅꯤꯡꯕꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯅꯤꯡꯕꯖꯥꯠꯅꯤꯀꯣ꯫ ꯀꯅꯥ ꯑꯃꯅ ꯃꯤꯒꯤ ꯂꯧꯐꯝꯗ ꯀꯨꯝꯗꯨꯅ ꯉꯥ ꯍꯨꯔꯥꯜꯂꯤ, ꯀꯅꯥ ꯑꯃꯅ ꯏꯟ ꯆꯤꯡꯗꯨꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯣꯏꯁꯤꯟꯈꯤꯒꯗꯧꯔꯕ꯭ꯔꯥ"꯫ ꯒꯣꯄꯥꯜ ꯃꯥꯒꯤ ꯂꯧꯐꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩꯖꯩ꯫ ꯁꯣꯝꯗꯅ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗꯅꯤ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯣꯠꯐꯝ ꯐꯝꯅꯩ꯫ ꯃꯈꯣꯏꯅ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯐꯅ ꯁꯤꯠꯇꯕ ꯇꯥꯔꯕꯁꯨ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯗꯨꯅ ꯋꯥ ꯅꯣꯛꯇꯨꯅ ꯐꯝꯅꯩ꯫ ꯅꯨꯄꯤ ꯑꯃꯅ, "ꯅꯨꯡꯉꯥꯏꯗ, ꯑꯁꯤ ꯃꯉꯥꯏ꯫ ꯅꯣꯡ ꯑꯁꯤꯅ ꯑꯃꯨꯛ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯅꯤ, ꯑꯃꯨꯛ ꯍꯥꯡꯅꯤ꯫ ꯍꯦꯛ ꯆꯨꯕꯒꯅ ꯉꯥꯔꯨꯕꯥꯛ ꯑꯁꯦ ꯊꯥꯡꯗꯨꯅ ꯁꯪ ꯇꯝꯅ ꯅꯣꯡ ꯊꯨꯞꯄ ꯆꯦꯟꯕ, ꯑꯃꯨꯛ ꯍꯥꯡꯂꯒꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ, ꯄꯣꯠꯐꯝ ꯐꯝꯂꯤꯕ꯭ꯔꯥ ꯂꯝꯖꯦꯟ ꯆꯦꯜꯂꯤꯔꯥ"꯫ ꯉꯔꯥꯡꯒꯤꯗꯣ, "ꯍꯣ ꯇꯃꯨꯕꯤ, ꯅꯪꯕꯨ ꯅꯈ꯭ꯋꯥꯡ ꯅꯥꯕ ꯐꯔꯕ꯭ꯔꯣ? ꯅꯣꯡ ꯆꯨꯔꯛꯄ ꯑꯗꯨꯗ ꯅꯪꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯥꯞꯄ ꯊꯨꯃꯣꯛ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯆꯦꯟꯕꯁꯦ ꯏꯁꯪꯗ ꯅꯥꯟꯊꯨꯕꯗꯣ"꯫ "ꯍꯣ ꯏꯆꯦ, ꯅꯣꯛꯎ, ꯑꯩꯅ ꯅꯥꯟꯊꯨꯔꯒ ꯅꯈꯣꯏꯅ ꯅꯣꯛꯎ꯫ ꯅꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ, ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯄꯦꯟꯅ ꯅꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯩ, ꯅꯪꯒꯤ ꯅꯑꯣꯡ ꯑꯗꯨꯗ ꯁꯨꯝ ꯅꯣꯛꯅꯤꯡꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯍꯣ ꯐꯩꯌꯦ, ꯅꯣꯛꯀꯗꯕꯅꯦ꯫ ꯅꯣꯛꯂꯕꯗꯤ ꯄꯨꯟꯁꯤ ꯁꯥꯡꯉꯤ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯏꯕꯦꯝꯃ ꯊꯔꯣ, ꯅꯪꯅ ꯀꯩꯗꯧꯔꯦ?
ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯏꯆꯦ ꯄꯣꯠꯀ ꯑꯃꯠꯇ ꯁꯤꯠꯇꯕ ꯑꯁꯤꯗ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯄꯣꯠ ꯁꯤꯠꯇꯕꯒꯤ ꯋꯥꯗꯤ ꯅꯈꯣꯏ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯁꯨ ꯀꯔꯤꯁꯨ ꯁꯤꯠꯄ ꯅꯠꯇꯦ ꯃꯌꯥꯝꯅ ꯅꯣꯛꯂꯤꯕ ꯑꯁꯦ ꯌꯥꯎꯗꯅ ꯅꯪꯁꯨ ꯍꯣꯏ ꯏꯆꯦ ꯅꯣꯛꯄ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯁꯈꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ ꯋꯥꯔꯤ ꯑꯃ ꯇꯥꯖꯔꯕ꯭ꯔꯣ ꯀꯔꯤ ꯋꯥꯅꯣ ꯏꯆꯦ ꯇꯝꯃꯨꯗꯅ ꯇꯥꯁꯤ ꯍꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯣ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯏꯗꯅ ꯃꯥꯒꯤ ꯇꯣꯡꯄꯣꯛ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯉꯥ ꯐꯥꯔꯨꯔꯒ ꯈꯔ ꯊꯦꯡꯅ ꯃꯌꯨꯝꯗ ꯀꯥꯔꯛꯄꯖꯥꯠꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯅ ꯍꯪꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥ ꯊꯣꯡꯉꯦ ꯍꯥꯏꯅ ꯈꯨꯝꯕꯖꯥꯠꯅꯤ ꯃꯗꯨꯗ ꯇꯣꯡꯄꯣꯛꯇꯤ ꯌꯥꯝꯅ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯕꯖꯥꯠꯅꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯏ ꯍꯥꯏꯔꯤꯅꯦ ꯑꯗꯨꯁꯨ ꯉꯥ ꯊꯣꯡꯂꯝꯕꯒꯤ ꯐꯨꯔꯕ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯑꯍꯥꯎꯕ ꯆꯥꯃꯟꯗꯗꯅ ꯂꯩꯇꯣꯟ ꯑꯁꯦ ꯇꯨꯕꯨ ꯍꯧꯔꯦ ꯉꯥ ꯐꯥꯕ ꯃꯇꯝꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯄꯣꯠꯐꯝ ꯐꯝꯕ ꯑꯁꯦ ꯇꯣꯛꯊꯣꯛꯂꯒ ꯂꯧꯕꯨꯛꯇ ꯉꯥ ꯐꯥꯕ ꯑꯣꯏꯅ ꯆꯠꯂꯁꯤꯔ ꯈꯪꯗꯦ ꯍꯣꯏ ꯏꯆꯦ ꯑꯩꯗꯤ ꯅꯣꯏꯒꯤ ꯉꯥꯆꯤꯛ ꯍꯥꯏꯕ ꯉꯥꯗꯣ ꯃꯗꯨ ꯊꯦꯡꯅꯒꯅꯤ ꯈꯟꯕꯗ ꯉꯥ ꯐꯥꯕꯒ ꯑꯃꯠꯇ ꯆꯠꯅꯤꯡꯗꯦ ꯅꯪꯒꯤꯁꯦ ꯉꯥꯆꯤꯛ ꯀꯤꯔꯤꯔꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯈ꯭ꯔꯦ ꯆꯥꯕ ꯐꯪꯗꯕ ꯑꯁꯤꯇ ꯉꯥꯏꯔꯦ ꯀꯩꯊꯦꯜ ꯑꯗꯨꯗ ꯉꯥ ꯑꯆꯧꯕ ꯌꯣꯟꯕ ꯄꯣꯠꯐꯝ ꯐꯝꯕꯤ ꯊꯔꯣ ꯁꯪꯕꯤꯅ ꯍꯥꯏꯔꯛꯏ ꯍꯣ ꯅꯣꯏꯒꯤ ꯉꯥꯅꯞ ꯉꯥꯊꯤ ꯈꯔ ꯑꯗꯨꯅꯅꯦ ꯑꯩꯅ ꯌꯣꯜꯂꯤꯕ ꯉꯥꯖꯥꯎ ꯑꯁꯤꯗꯒꯤ ꯃꯍꯥꯎ ꯍꯦꯟꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯌꯣꯜꯂꯤꯕ ꯉꯥ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯕ ꯍꯣ ꯍꯥꯎꯔꯒꯅ ꯑꯩꯈꯣꯏꯕꯨꯁꯨ ꯅꯣꯡꯃꯇ ꯃꯍꯥꯎ ꯇꯪꯍꯜꯂꯨꯗꯅ ꯍꯣ ꯁꯤꯗ ꯌꯣꯜꯂꯤꯕꯁꯤꯡ ꯑꯁꯦ ꯑꯄꯥꯝꯕꯗ ꯈꯜꯂꯨ ꯃꯗꯨꯒꯤ ꯁꯦꯜ ꯄꯤꯗꯨꯅ ꯂꯩꯖꯈꯣ ꯑꯗꯨꯒ ꯅꯌꯨꯝꯗ ꯊꯣꯡꯗꯨꯅ ꯃꯍꯥꯎ ꯇꯪꯉꯨ ꯅꯪꯒꯤ ꯉꯥ ꯑꯗꯨꯕꯨ ꯂꯩꯅꯕ ꯁꯦꯜꯕꯨ ꯂꯩꯔꯕꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯀꯣꯏꯕꯕꯨ ꯆꯠꯄ ꯌꯥꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯔꯣ ꯁꯪꯕꯤ ꯅꯪꯒꯤ ꯄꯣꯠꯐꯝ ꯑꯗꯨꯕꯨ ꯀꯥꯟꯅꯔꯤꯕ꯭ꯔꯣ ꯍꯣ ꯏꯆꯦ ꯇꯨꯃꯤꯠ ꯐꯥꯎꯕ ꯄꯥꯏꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯆꯤꯡꯖꯤꯟꯒ ꯑꯣꯏꯔꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯌꯥꯝꯕ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯉꯥ ꯂꯣꯏꯅ ꯐꯥꯅꯩ ꯑꯗꯨꯅ ꯑꯩꯅ ꯌꯣꯜꯂꯤꯕ ꯉꯥ ꯑꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯂꯩꯕꯤꯔꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨꯅꯤꯗ ꯆꯞ ꯃꯥꯟꯅꯩ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯒꯤ ꯑꯗꯨ ꯐꯝꯂꯤꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯅꯨꯄꯥ ꯄꯥꯈꯪ ꯑꯅꯤꯈꯛ ꯀꯩꯊꯦꯜ ꯇꯝꯅ ꯍꯥꯏꯖꯤꯜꯂꯛꯏ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯤ ꯇꯃꯨꯕꯤꯒꯤ ꯄꯣꯠꯐꯝ ꯃꯄꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ ꯄꯤꯕꯥꯅ ꯏꯅꯦ ꯌꯦꯟꯗꯦꯝ ꯑꯁꯤꯕꯨ ꯀꯌꯥꯅꯣ ꯊꯔꯣ ꯁꯪꯕꯤꯅ ꯅꯥꯀꯜꯗꯒꯤ ꯍꯣ ꯏꯕꯨꯡꯉꯣ ꯈꯣꯏ ꯍꯤꯗꯥꯛ ꯊꯛꯄꯗ ꯌꯦꯟꯗꯦꯝ ꯆꯪꯕ꯭ꯔꯅꯦ ꯇꯨ ꯑꯩꯅ ꯌꯣꯜꯂꯤꯕ ꯉꯥ ꯑꯁꯤ ꯑꯣꯏꯅ ꯂꯩꯔꯣ ꯂꯥꯎ ꯍꯣꯡꯅ ꯄꯤꯒꯦ ꯂꯨꯋꯥꯡꯅ ꯍꯦꯔꯥ ꯏꯅꯦ ꯑꯩꯈꯣꯏꯕꯨ ꯌꯨꯒ ꯌꯥꯝꯅ ꯊꯛꯄ ꯃꯤ ꯃꯥꯟꯕꯤꯔꯨꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯁꯥ ꯄꯥꯈꯪꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨ ꯊꯛꯄꯒꯤ ꯋꯥꯅꯤ ꯏꯅꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯉꯥꯁꯤꯁꯨ ꯂꯩꯈꯣꯗꯅ ꯏꯅꯦꯒꯤ ꯉꯥ ꯑꯄꯠꯄ ꯑꯗꯨꯗꯤ ꯀꯅꯥꯅ ꯂꯩꯕꯤꯒꯗꯣꯏꯕ ꯍꯦꯔꯥ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅꯗꯤ ꯍꯥꯏꯅꯨꯗ ꯁꯦ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯤꯕ ꯉꯥꯅꯤ ꯌꯦꯡꯉꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯤꯕꯁꯦ ꯊꯣꯡꯂꯒ ꯆꯥꯔꯕꯗꯤꯅꯦ ꯌꯥꯝꯅ ꯍꯥꯎꯗꯧꯔꯤꯕꯖꯥꯠꯅꯤ ꯉꯁꯥꯏꯗꯒꯤ ꯌꯣꯜꯍꯧꯔꯕ ꯉꯥ ꯑꯁꯤꯕꯨ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯤ ꯀꯥꯏꯗꯅ ꯍꯣꯏꯅꯦ ꯏꯅꯦꯒꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯤꯕ ꯉꯥꯗꯣ ꯑꯗꯨꯝ ꯌꯣꯟꯖꯍꯧꯔꯣ ꯅꯨꯄꯥ ꯑꯅꯤꯗ ꯆꯠꯈ꯭ꯔꯦ ꯊꯔꯣ ꯁꯪꯕꯤꯅ ꯍꯥꯏꯍꯧꯏ ꯌꯣꯟꯁꯤꯟꯒꯦ ꯇꯧꯕꯅꯤ ꯌꯥꯗꯦꯅꯦꯁꯦ ꯉꯥꯁꯤꯁꯨ ꯂꯣꯏꯅ ꯑꯃꯨꯛ ꯌꯨꯝꯗ ꯄꯨꯕ ꯇꯥꯔꯤꯕ꯭ꯔꯥ ꯍꯦ ꯂꯥꯏꯕꯛ ꯅꯪꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯤꯕꯀꯣ ꯇꯃꯨꯕꯤꯅ ꯍꯣ ꯊꯔꯣ ꯁꯪꯕꯤ ꯑꯩꯈꯣꯏꯅ ꯌꯦꯟꯗꯦꯝ ꯃꯀꯥ ꯑꯃ ꯌꯣꯟꯕꯗ ꯇꯣꯡꯂꯤꯕ ꯑꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯑꯅꯥꯁꯤꯀꯤꯗꯅꯤ ꯑꯗꯨꯒ ꯅꯪꯅ ꯉꯥ ꯌꯣꯟꯕꯗ ꯇꯣꯡꯂꯤꯕ ꯑꯗꯨꯅ ꯂꯨꯄꯥꯗꯅꯤ ꯅꯪꯅ ꯍꯦꯟꯕ ꯉꯥꯛꯇꯅꯤꯀꯣ ꯃꯈꯣꯏꯁꯤꯡꯗꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯅꯩ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃꯈꯛꯁꯨ ꯌꯥꯎꯔꯤ ꯂꯥꯡꯂꯦꯟꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯉꯁꯤꯒꯤꯗꯤ ꯈꯔꯗꯤ ꯁꯤꯠꯂꯁꯦ ꯆꯔꯥ ꯐꯥꯎꯕꯗꯤ ꯍꯦꯜꯂꯔꯣꯏ ꯏꯃꯥꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ ꯀꯕꯣꯛ ꯍꯩꯕꯣꯛ ꯌꯣꯟꯕꯤ ꯂꯥꯡꯂꯦꯟꯅꯤ ꯃꯃꯥꯅ ꯂꯧꯕꯨꯛꯇ ꯀꯨꯝꯈꯤꯕꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯐꯝꯍꯧꯕꯅꯤ ꯃꯃꯤꯠ ꯑꯗꯨꯅ ꯐꯜꯂꯞ ꯈꯨꯜꯒꯤ ꯂꯝꯕꯤ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯉꯤ ꯂꯥꯛꯇꯦꯅꯦꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯝꯁꯤꯟꯈ꯭ꯔꯒꯅꯤ ꯑꯩꯒꯤ ꯏꯃꯥꯗꯨꯕꯨ ꯊꯥꯕꯜ ꯂꯩꯅ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯅꯃꯥꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯤꯒꯤ ꯈꯨꯂꯪ ꯆꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯈꯪꯗꯦꯗ ꯏꯅꯦ ꯆꯠꯀꯦꯗ ꯍꯥꯏ ꯂꯩꯔꯦ ꯏꯃꯥꯁꯦ ꯑꯩꯅ ꯁꯤꯗ ꯑꯗꯨꯝ ꯃꯇꯝ ꯑꯣꯏꯗꯨꯅ ꯇꯧꯔꯤꯅꯤ ꯁꯦꯜ ꯇꯥꯟꯕ ꯌꯥꯕ ꯀꯥꯟꯗ ꯇꯥꯟꯁꯤꯜꯍꯧꯒꯗꯕꯅꯤ ꯀꯅꯥꯒꯤ ꯈꯨꯂꯪꯅꯣꯅꯦ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯕꯣ ꯃꯥꯃ ꯏꯕꯣꯆꯧ ꯍꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯂꯧꯀꯣꯜꯗꯣ ꯑꯗꯨꯗꯅꯤ ꯂꯥꯞꯄꯤꯅꯦ ꯑꯗꯨꯗꯤ ꯆꯤꯡꯌꯥꯔꯣꯝꯗꯅꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯤꯒꯤ ꯄꯣꯠ ꯀꯌꯥꯝ ꯁꯤꯠꯂꯕꯒꯦꯅꯦ ꯈꯔ ꯍꯥꯏꯗꯨꯅꯤ ꯏꯅꯦ ꯆꯔꯥ ꯐꯥꯎꯕꯗꯤ ꯍꯦꯜꯂꯔꯣꯏ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯑꯗꯣ ꯅꯪꯒꯤ ꯅꯄꯥ ꯐꯩꯖꯥꯎꯗꯤ
Ngasigi kaithel da lakpasu udene mabo. Lakidauba oiramgani. Magi hidak thakpa asita tokpiro haina haijabani. Adubu yaba kauba leiti. Migi mapaga sukman manade. Tapna wakhal tajarakhinida. Hena so khanjinkhiganu. Matu masa leraba mana karigino haibanida. Mahakna matam manghaliba asibo onthokna wakhal tarida komhakse. Imaga igana imung puduna leire. Ahigi khada inau nupi amaga ipa nupa amaga su leire. Makhoigi hidakse thakdaba sungyamak yadraba khangdi. Nami khudengini mahakna imadagi sel neriba. Ibema saurunu phana phattaba mi oiramasu mapok asimagidi nangidi napa haiba aduni. Napa na phana lanba thabak tawba tarabasu nakhoina ngakpiba ngamba taiko. Hoi ine adunabo ima isa ngasi phauba warasu wana khangduna lairakliba sini. Asumna wari saringai kethelgi lambi aduda phaijau hidak ngauduna masa ado hairang lai. Masil adudasu asumna lawi. Nawa laude. Aina nawa laude haina hariba sini. Nakhoina kari nadik laiduna aina hidak thakpa sibo thingadawribano. Sei thinglon he. Ngam sungam laidabada adugumbado phaijau aingoda tawrakanune. Tawrakanu haiba natro. Masidai sida aina hidak khara thakjaba asida koi panaduna laiba. Hey minnai haibigene na khoide. Aina thakningle thakningdre tokni. Nate nakhoina nomada aingoda sel saki ama piduna hidak thau haikrabo. Sei aigi nupina piriba. Aduna nakhoi kana amatana aina hidak thakpa asida khut thengjalakpa yaroi. Phaijau na magi nupigi potpham mapa adu tamna sangsilai potpham aduda yengluba matamda magi masa nupi langlena oina phamduna leiribadu ure. Nama kaida sakhe? Imade labuda sakhe. Labuda sakhe ba. Karigina mahakna aina hidak thaknaba sel piramdana labuda sakribade. Ipagi langle namado amukta kaurja chalo. Kaina paba na haibiriba adubo pabagi hidak thakpa aduna hena lurabo. Hey wachagat ngagano. Nangna nama kauba chapa talle hairgana kadai aingoda sel khara piu. Aibu kadaidagi sel no paba aingonda sel amata laiti. Nangi sel laiba laitaba ai khangdene. Aigidi hidak thakdaba sungya yade. Nangonda laitragana nama thuna kaurja chalo. Namadagi lauruge. Yurem thakpado tokpiro kaidauge paba. Nang wakhal yamna tamande. Mapa aingondaga pokta ka piba saine masha. Mashi khunnam masina ko ijani nungai te haina tauba sida. Matang asida potpham thangnana family thaba leina. Hai phaijau nangna tawriba sibu karino. Nang wakhal yaudaba sibu khul laikai asida ani suna layam khigadro. Ni sakhra thaksin jasilaga hemali ko nang hemali hairi basini. Iche hoina ne kari shu khangbi ba nateda. Karigi khangdani nangna lepak lebu phu dana watpado karigi khangdani nang se nupani ne nupa adusu natu na cha leiraba. Nangna karigino hidak thaktuna sel tinghanduna matam manghanduna leiriba adubo. Nasa singse thakpa ngamnaba hotnabada. Nangi ne pina wariba ase nangdi kari su khangloine. Leisabi na sa asina ikai kaithel family. Nangbu yengba ngamlibro. Oi che magi ngamnaba haiduni. Ai soina ngamnaba phuba chaiba tawduna nomagi soidanaba sel lauri. Masidi migi wanida. Iche kho ai tumina laibiu. Migi matai manawna khatnabada karigi yauruni haiba adusu ai loina khangi. Adubu phaijau nangi darabja asidi henmali. Nangi name aduda natuna sa asibu kari soina ude. Nangi thamoy adubu karamba thamoy no. Thakke yauna thakkibane. Ai dabna nungai ni hingba sibu kana laikai asida kana lairam khigadage. Ise noina khangda tawini. Hidak thakbagi khunungai asidi bugo. Langlena mane thabalaibu yengduna. Ine angauba siga manabirenu yari. Miya mama sida launa khongnabado ikaise. Asi hairaba tungda mamangda lebliba mapa adubu amuk yengduna.
Paba, se, set haido, sida leire. Si puraga thuna chakro. Ibema, nang bu sel do piru nu ne. Namit chupa ama phamduna, wahana talaga. Magi hidak thangna pithokpa haunade. Phaizaw na masa nupi na mangonda piraliba sel adubo tap lawi aduga. Shinga saina pirabadi pharoidro. Arembada matam sewu manghali. Ipagi bema, nang nungai aifaba adu ta oyugo. Asi haidina phaizaw do masado haiduna mafam adudagi chakhirami. Yengune matawase, laima nupsikhidreda ko. Nupa makhoina nupi oibi aikhoigi awaba asibu karisu khangbidriba asibu karigino. Aikhoibu makhoigi makhada adumak leiba hingba tabra. Ine, masini nupigi mapo wahai amata iningtamna haijaba ngamba nate. Asomna hainaringai kaithalgi nakal adudagi leipak leiphatchang lei. Leipak leina macha nupibu yengduna. Napa natra asom lambida chakribase. Mani ma sel piyo haiduna laklam libani. Kaya di lawkhre. Khara pikhrabani. Leipak le makhut aduna makokta haptuna hari. Oh, gwakhre da ko punsise. Ima isa ikhoibu asomna kayam kuina lakna khigadoino. Isa singidamakta khallaga siba ngamdraduna hinglabani ko ai. Leipak le nasagi mamang asida nangna hariba adubu karino. Haihede ko adumna. Nasana kari khankhini. Mana bu kayam kuina asomna phatana laikhigani. Nongmadi soidana wakhal tarakhigani. Ise ai bu kari hayo haibano. Ipu reiba amadi isa singidamak hotnabada. Aigi punsi ase laiman chale. Ai namigi khutlangkomduna sel tali. Aduga isa leisabi asina kaithel asida potpham phamli. Sidagi hena waba sibu leiramkhigadra. Miyoibagi pusidi awabana saruk henbani. Leipak le thauna hankhinone nangbo. Soknaramko ngasigi hingbagi kallaba lanpham ase. Nupa makhoigi maphamda nupigi thaunabu utlamkhisine. Langlena mamabu yengdona. Ima se mamsilakle aisu popham ase losinaba tawrage. Imagi langlen nangbo pot kayam yonbage. Kharadi yole ima. Babana khara amadi pukhre. Se sikhailem hawe. Leipak leina sel adubu lawi makhuta pairiba sel adubu yengduna haijai. Masigidamakta ko. Aikhoina asuk wana lanthainariba. Masi hek yaudabada aikhoi ase sigadawriba. Phare ibema. Imane asomdagi cheng khara walake. Nangna posai singse loisinba horamlo. Asi hairamlaga makai amaromda mahak chakhre. Langlena mapot masai sing adubu loisili thabalaina. Loisilo. Aikhoidi ngihaktaga lekhige. Aikhoinaga kaithal kumliba sidi mi khwaina loina hanakraba madungdani. Hoi ine. Langlen su chakhre tanja aduda nupa ama phatchanglei mahakna. Potpham sing asibo ithan thana uida. Ngasibo potka amada sitrabro. Tharo sangbina. Hota da lukhoi lawo sidang happham lakho. Insang napi khara yengkho. Lukhoi na makhang du khara konthaduna yoliba posai sing aduda yengi aduga. Yendem la pangkhok la masibo. Ikhui ba sida masaka amata khangdre. Ho yendem ne yendem. Kaino tada. Yendem phauba masak khangbidrabro. Mit sinara kota sinara. Masak se hek laksinba ngamdraba. Awanglomgi kethabi hoidagi halakpa soidina oirigani. Natrabadi kadaidagi halakpa oigani aibo. Numit khudingi mahaki hidak yonfam madida chatle haibasi nangsu khangliba aduni. Laima nakhoi hidak thakpa hidak ngawba mi singase nuksikhidre. Sungnong hek nuksidi haisini. Nangiddi aingonda hekta atamnana haibagi mawongnine. Ho tadada haijabana chadiye. Athakpa kangbu aduda aduk haibagi wani. Tharo sangbiya nang aingonda adumna hawganuda. Napuroiba nangan tana leikhidaba aduda aina aduk minungsi utpibagi wani. Wafam basida tharo sangbina haifet noktuna. Kariya minungsi haiba. Nupa na khoigi tatse sit nana khangbazani. Tada khit tawbiranu kaidawge. Aidi nangonda adumak haijaina. Nang tanada yadabagi wani. Aigidi haujiksu yari. Nang nabu yaradi. Haujumak hekta aikhoida chasi. Tada tapna ngangbiyo kaidawge. Mina takhraga aibu karini haina khankhini.
ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯒꯗꯣꯏꯕ? ꯅꯠꯇꯦ, ꯅꯪꯅ ꯍꯤꯡꯂꯤꯕ ꯑꯁꯤꯕꯨ ꯃꯤꯒꯤꯗꯃꯛ ꯍꯤꯡꯂꯤꯕ꯭ꯔꯣ? ꯅꯪꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄ ꯑꯁꯤꯗ ꯑꯩ ꯅꯠꯇꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈ꯭ꯔꯕꯒꯦ? ꯑꯩꯅ ꯍꯤꯗꯥꯛ ꯈꯔ ꯊꯛꯄ ꯑꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯦ꯫ ꯀꯅꯥꯕꯨꯁꯨ ꯂꯥꯟꯅ ꯂꯧꯖꯗꯦꯗ, ꯇꯥꯗ ꯈꯣꯏꯗꯤ ꯑꯐꯕ ꯃꯤꯅꯤ꯫ ꯐꯔꯦ ꯇꯥꯗ, ꯄꯣꯠ ꯑꯁꯦ ꯂꯧꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯂꯦꯡꯕꯤꯔꯣ꯫ ꯂꯦꯡꯂꯒꯦ, ꯑꯗꯣ ꯊꯔꯣꯁꯪꯕꯤ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯈꯜꯂꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯨꯈꯣꯏ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯔꯣꯁꯪꯕꯤꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ, ꯁꯛꯇꯥꯁꯦ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ, ꯍꯤꯗꯥꯛ ꯊꯛꯄ ꯃꯈꯣꯏꯁꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ, ꯆꯪꯕꯤꯔꯛꯀꯅꯣ ꯏꯅꯥꯛꯇꯒ꯫ ꯊꯔꯣꯁꯪꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯩꯊꯦꯜ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯀ꯭ꯋꯥ ꯌꯣꯟꯕꯤ ꯄꯤꯁꯛꯅ ꯃꯆꯤꯜ ꯑꯗꯨꯗ ꯍꯥꯏꯖꯩ, ꯂꯥꯏꯃ ꯅꯨꯡꯁꯤꯗꯦꯗꯀꯣ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ꯫ ꯀ꯭ꯋꯥ ꯃꯔꯨ ꯈꯦꯠꯄꯒꯤ ꯊꯥꯡ ꯁꯣꯔꯤ ꯑꯁꯤꯅ ꯍꯦꯛ ꯑꯣꯠꯄ, ꯑꯗꯨꯇ ꯈꯪꯒꯗꯕꯅꯤ꯫ ꯄꯤꯁꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯅ ꯇꯥꯔꯗꯨꯅ, ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯣ? ꯃꯥꯃ ꯊꯝꯕꯧꯅ ꯏꯅꯦꯗ ꯀꯔꯤ ꯇꯧꯔꯛꯂꯕꯒꯦꯅꯦ? ꯄꯤꯁꯛ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯉꯤ, ꯂꯦꯞꯂꯤꯕ ꯆꯟꯗ꯭ꯔꯕꯨ ꯌꯦꯡꯗꯨꯅ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯁ꯭ꯋꯥꯏꯗꯒ ꯑꯃꯨꯛꯇ ꯆꯔꯥꯡꯅꯔꯛꯈꯤꯅꯨ, ꯆꯠꯂꯨ꯫ ꯀꯩꯅꯣꯗ ꯏꯅꯦ? ꯏꯅꯦꯒꯤ ꯀ꯭ꯋꯥꯗꯣ ꯆꯥꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯤꯕꯨ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯥꯟꯕ ꯍꯧꯅꯕ꯭ꯔꯥ? ꯍꯣꯏꯅꯦꯍꯦ ꯆꯟꯗ꯭ꯔ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯑꯩꯉꯣꯟꯗꯒꯤ ꯀ꯭ꯋꯥ ꯑꯗꯨꯝ ꯂꯩꯀꯣ? ꯍꯩ, ꯅꯪ ꯁꯥꯎꯕ ꯌꯥꯗꯦꯀꯣ, ꯏꯅꯦꯁꯦ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦ꯫ ꯅꯠꯇꯦ ꯏꯅꯦ, ꯃꯥꯃꯅ ꯏꯅꯦꯗ ꯀꯔꯤ ꯇꯧꯔꯛꯂꯕꯒꯦ? ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯅꯪꯒꯤ ꯃꯥꯃꯒꯤ ꯋꯥ ꯅꯠꯇꯦꯗ, ꯇꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠꯅ ꯇꯥꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯀꯩꯊꯦꯜ ꯑꯁꯤꯗ ꯐꯝꯅ ꯑꯩꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯏꯊꯟꯇ ꯑꯁꯨꯝ ꯀꯔꯤꯅꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯊꯥꯡꯒ ꯌꯥꯝꯅ ꯄꯟꯈ꯭ꯔꯤꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯇꯥꯡ ꯆꯥꯗꯅ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯅꯅꯥꯗꯣ ꯁꯤꯡꯈ꯭ꯔ ꯄꯣꯠꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀ꯭ꯋꯥ ꯇꯞꯅꯕ ꯍꯣꯠꯅꯩ꯫ ꯅꯥꯀꯜ ꯑꯗꯨꯗꯒꯤ ꯂꯥꯏꯔꯦꯟꯇꯣꯝꯕꯤ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯜꯂꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ ꯆꯟꯗ꯭ꯔꯕꯨ ꯎꯔꯗꯨꯅ, ꯆꯟꯗ꯭ꯔꯅꯤꯅ ꯁꯤꯗꯤ, ꯍꯩ ꯆꯟꯗ꯭ꯔ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ? ꯍꯣꯏ ꯏꯇꯩꯃ, ꯑꯩꯕꯨ ꯀꯧꯕ꯭ꯔꯣ? ꯂꯥꯏꯔꯦꯟꯇꯣꯝꯕꯤ ꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯅꯪꯕꯨ ꯈꯔ ꯍꯜꯂꯕꯣ? ꯍꯜꯂꯕ ꯍꯥꯏꯗꯤ ꯀꯔꯤꯕꯨꯅꯣ ꯏꯇꯩꯃ? ꯑꯣꯟꯊꯣꯛꯅꯁꯨ ꯈꯪꯖꯤꯟꯅꯗꯕ ꯍꯩꯗꯀꯣ, ꯅꯨꯄꯥ ꯅꯈꯣꯏꯁꯨ ꯇꯥꯠꯁꯦ ꯍꯩꯗꯤ ꯍꯩꯕꯖꯥꯠꯅꯤ꯫ ꯅꯌꯨ ꯊꯛꯄ ꯑꯗꯣ ꯈꯔ ꯍꯜꯂꯕ ꯍꯥꯏꯋꯥꯅꯤ꯫ ꯌꯨꯕꯨ ꯑꯗꯨꯝ ꯀꯅꯥꯅ ꯊꯛꯇꯅ ꯂꯩꯅꯒꯦ? ꯀꯨꯏꯔꯦꯗ ꯇꯣꯛꯈꯤꯕ, ꯃꯅꯝ ꯐꯥꯎꯕ ꯀꯥꯎꯔꯦ꯫ ꯃꯆꯤꯜ ꯑꯁꯦ ꯀꯌꯥꯗ ꯊꯤꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯍꯩ, ꯅꯌꯨꯝꯗ ꯊꯨꯅ ꯆꯪꯉꯨꯀꯣ ꯅꯪ꯫ ꯍꯣꯏ ꯏꯇꯩꯃ ꯈꯣꯏꯅ ꯑꯩꯒꯤ ꯁꯛꯁꯦ ꯎꯕ ꯁꯨꯡꯌꯥ ꯌꯥꯗꯦ, ꯉꯥꯡꯗꯣꯏꯒꯩ ꯈꯣꯠꯇꯣꯏꯒꯩ ꯑꯗꯨꯝ ꯇꯧ ꯂꯩ꯫ ꯍꯣ ꯅꯔꯝꯆꯠꯇꯣ ꯌꯥꯝꯅ ꯐꯕ ꯀꯣ, ꯑꯗꯨꯗꯅꯤ ꯉꯥꯡꯅꯤꯡꯂꯛꯏꯁꯦ꯫ ꯅꯠꯇꯦꯅꯦ, ꯉꯥꯏꯈꯣ ꯆꯟꯗ꯭ꯔ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ꯫ ꯅꯪꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯀꯗꯥꯏꯗ ꯂꯦꯛꯀꯦ? ꯅꯌꯨꯝꯗ ꯂꯦꯛꯇꯦ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ? ꯆꯟꯗ꯭ꯔꯅ ꯃꯀꯣꯛꯇ ꯃꯈꯨꯠ ꯑꯗꯨꯅ ꯍꯣꯠꯇꯨꯅ, ꯍꯩ, ꯇꯧꯅꯨ, ꯑꯗꯨꯒꯨꯝꯕ ꯐꯠꯇꯕꯗꯣ ꯈꯛ ꯇꯧꯅꯨ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯏ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ? ꯂꯩꯀꯥꯏꯅ ꯅꯪ ꯐꯖꯅ ꯉꯥꯡꯅꯗ꯭ꯔꯕꯅꯤꯀꯣ? ꯑꯗꯨꯗꯤ ꯁꯨꯝ ꯄꯣꯊꯥꯔꯝꯕꯅꯤ꯫ ꯅꯪꯕꯨ ꯅꯌꯨꯝ ꯂꯩꯇ꯭ꯔꯣ? ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯀꯔꯤꯒꯤ ꯅꯪꯗꯤ ꯄꯣꯊꯥꯔꯤꯕ? ꯍꯩ ꯆꯟꯗ꯭ꯔ, ꯅꯪꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯤꯀꯣ? ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯁꯦ ꯀꯥꯎꯕꯗꯒꯤꯅꯤ ꯉꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤ꯫ ꯍꯣꯏ ꯏꯇꯩꯃ, ꯃꯤꯒꯤ ꯃꯃꯥꯡꯁꯤꯗꯕꯀꯣ, ꯏꯀꯥꯏꯕ ꯀꯥꯏꯁꯨ ꯈꯪꯂꯤꯕ ꯑꯣꯏꯔꯦ꯫ ꯅꯌꯨꯝꯗ ꯉꯟꯅ ꯍꯟꯖꯤꯜꯂꯨꯀꯣ, ꯁꯤꯗꯒꯤꯗꯤ ꯐꯠꯇꯕ ꯄꯥꯎ ꯑꯃ ꯍꯦꯛ ꯇꯥꯔꯛꯄꯗ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯀꯣ ꯅꯪ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯟꯇꯣꯝꯕꯤ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯟꯗ꯭ꯔ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯇꯨꯅ ꯂꯩꯍꯧꯏ꯫ ꯄꯤꯁꯛꯅ ꯆꯟꯗ꯭ꯔꯕꯨ ꯌꯦꯡꯗꯨꯅ, ꯍꯩ, ꯅꯀꯣꯛ ꯅꯔꯨ ꯀꯥꯏꯗꯣ ꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯍꯣꯠꯀꯅꯨ, ꯂꯨꯄꯧ ꯑꯃꯨꯛ ꯇꯥꯔꯛꯀꯅꯤ꯫ ꯍꯦꯔꯥꯏꯅꯦ, ꯑꯩꯕꯨ ꯌꯥꯝꯅ ꯃꯣꯠꯄ ꯃꯤꯗꯧꯅ꯫ ꯃꯣꯠꯇꯦꯗ, ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯁꯨꯕꯗ ꯑꯃꯣꯠꯄ ꯃꯆꯨ ꯀꯣꯛꯂꯣꯏ, ꯃꯅꯝ ꯑꯗꯨꯅ ꯃꯣ ꯊꯥꯡꯂꯤ꯫ ꯍꯩꯔꯦꯅꯦ ꯅꯪꯁꯨ, ꯅꯪꯒꯤ ꯀ꯭ꯋꯥ ꯆꯥꯒꯗꯕ ꯃꯤ ꯑꯃꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯕ? ꯍꯥꯏ ꯇꯥꯕꯅꯤ, ꯁꯤꯒꯨꯝꯕ ꯋꯥꯁꯦ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥꯗ ꯏꯕꯣꯍꯜꯒꯤ ꯃꯆꯥ ꯍꯦꯔꯥ ꯑꯗꯨꯗꯗꯤ ꯀꯔꯝꯅ ꯍꯥꯏꯔꯨꯒꯅꯤ? ꯅꯈꯣꯏꯒꯨꯝꯕ ꯌꯨꯔꯥꯏ ꯆꯦꯟꯕ ꯃꯤꯁꯛꯇ ꯍꯥꯏ ꯇꯥꯕꯅꯤ꯫ ꯃꯥꯃ ꯏꯕꯣꯍꯜꯒꯤ ꯃꯆꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀꯌꯥꯝ ꯍꯦꯜꯂꯒꯦ? ꯂꯝꯄꯥꯛꯇ ꯊꯣꯛꯂꯛꯎ ꯂꯥꯎ, ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ, ꯃꯨꯛꯅꯥ ꯍꯦꯛꯇ ꯇꯧꯅꯒꯦ꯫ ꯍꯩ, ꯄꯣꯠꯆꯩ ꯉꯥꯡꯅꯨ ꯇꯥꯅꯤꯡꯗꯦ, ꯁꯦ, ꯀ꯭ꯋꯥ ꯃꯇꯞꯁꯦ ꯁꯤꯗ ꯂꯩꯔꯦ, ꯁꯦꯜꯀ ꯄꯤꯔꯝꯃꯨ, ꯅꯈꯣꯏ ꯃꯌꯥꯝꯅ ꯁꯣꯠꯄꯗ
ꯑꯩꯒꯤ ꯄꯣꯠꯐꯝ ꯑꯁꯦ ꯃꯨꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯕꯨ ꯌꯥꯝꯅ ꯁꯦꯜ ꯁꯣꯛꯀꯟꯕ ꯃꯤꯗꯧꯅ ꯏꯅꯦꯒꯤ ꯀ꯭ꯋꯥ ꯃꯇꯝ ꯑꯁꯤꯒꯤ ꯁꯦꯜ ꯀꯌꯥꯅꯣ ꯍꯦꯛꯇ ꯄꯤꯊꯣꯛꯀꯦꯅꯦ ꯍꯣ ꯈꯪꯖꯔꯦ ꯊꯅꯨꯡ ꯌꯧꯅꯅꯦ ꯂꯣꯏꯅ ꯈꯪꯕꯖꯥꯅꯤ ꯀꯗꯥꯏ ꯁꯦꯜꯗꯣ ꯁꯤꯗ ꯊꯥꯗꯔꯛꯎ ꯑꯩꯒꯤ ꯁꯦꯜ ꯑꯗꯨꯕꯨ ꯌꯥꯎꯗꯦ ꯂꯥꯛꯇꯦ ꯀꯥꯏꯅ ꯍꯥꯏꯕꯒ ꯌꯥꯔꯣꯏꯀꯣ ꯌꯥꯎꯏꯗ ꯁꯤꯗ ꯌꯥꯎꯏ ꯑꯩꯅ ꯉꯁꯥꯏ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯗꯒꯤ ꯑꯩꯅ ꯃꯨꯜꯂꯛꯄꯅꯤ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯄꯤꯁꯛꯅ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯁꯤꯟꯗꯨꯅ ꯍꯪꯉꯤ ꯅꯠꯇꯦ ꯆꯟꯗ꯭ꯔ ꯅꯪꯒꯤ ꯅꯨꯄꯤ ꯇꯊꯣꯠ ꯑꯗꯨꯕꯨ ꯈꯥꯏꯅꯔꯦ ꯍꯥꯏꯕ꯭ꯔꯥ ꯃꯄꯥꯝꯗ ꯂꯩꯈꯤ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯥꯏꯕꯗꯥꯏꯅꯦ ꯑꯃꯨꯛ ꯂꯩꯔꯕꯣ ꯍꯣꯏ ꯍꯥꯏꯇꯥꯏꯅꯦ ꯑꯩ ꯌꯥꯎꯗꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯕ ꯉꯝꯄꯣꯠꯇꯦꯗ ꯃꯍꯥꯛꯇꯤ ꯍꯩ ꯅꯆꯤꯜ ꯑꯗꯨ ꯊꯤꯅꯨꯅꯦ ꯅꯪꯕꯣ ꯅꯪꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩꯗ ꯏꯃꯧ ꯑꯗꯣ ꯈꯥꯡꯕ ꯉꯝꯖꯗ꯭ꯔꯕꯅꯤ ꯍꯜꯂꯛꯄꯩ ꯃꯤꯡꯊꯣꯜ ꯐꯪꯒꯗꯕꯒꯤ ꯁꯔꯨꯛ ꯋꯥꯔꯁꯨ ꯋꯥꯅ ꯂꯩꯔꯤꯕꯅꯤ ꯈꯪꯉꯨꯀꯣ ꯑꯣ ꯍꯣꯏ ꯏꯅꯦꯅ ꯍꯥꯏꯕ ꯄꯨꯝꯕ ꯂꯣꯏꯅ ꯆꯨꯝꯃꯤ ꯀ꯭ꯋꯥ ꯑꯍꯥꯎꯕ ꯑꯃꯁꯨ ꯆꯥꯔꯕꯅꯤꯅ ꯑꯃꯨꯛ ꯆꯠꯂꯒꯦꯅꯦ ꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯄꯤꯁꯛꯅ ꯃꯈꯣꯜ ꯍꯧꯅ ꯂꯥꯍꯧꯏ ꯃꯥꯒꯤ ꯀꯦꯊꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯣꯏꯔꯤꯅꯤꯅꯦ ꯂꯥꯏꯃ ꯑꯣꯟꯊꯣꯛꯅ ꯇꯨꯀꯠꯆꯈ꯭ꯔꯦ ꯃꯍꯥꯛ ꯊꯛ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯦ ꯋꯥꯔꯨ ꯅꯣꯡꯖꯨ ꯊꯣꯛꯀꯗꯧꯔꯤꯀꯣ ꯉꯥꯡꯅ ꯃꯍꯥꯛ ꯂꯩꯍꯧꯏ ꯂꯝꯕꯤꯗꯅ ꯊꯣꯞꯄꯒ ꯌꯥꯏꯃꯒꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ ꯅꯠꯇꯦ ꯇꯥ ꯆꯟꯗ꯭ꯔ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯈꯔ ꯉꯟꯅ ꯊꯣꯛꯂꯛꯎ ꯈꯔ ꯉꯟꯅ ꯊꯦꯡꯅꯁꯤ ꯍꯥꯏꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦꯁꯦ ꯁꯦꯜ ꯈꯔ ꯄꯥꯏꯅꯔꯛꯁꯤ ꯍꯥꯏꯅꯈꯤꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯈ꯭ꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯈꯤꯕ ꯋꯥꯗꯤ ꯉꯥꯛꯇꯤ ꯉꯥꯛꯄꯅꯤ ꯃꯍꯥꯛ ꯑꯩꯈꯣꯏꯅꯗꯤ ꯁꯣꯝꯗ ꯃꯥꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯕ ꯃꯥꯅ ꯍꯦꯛ ꯀ꯭ꯋꯥ ꯆꯥꯕ ꯄꯣꯠꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯈꯨꯜꯒꯤ ꯀꯩꯊꯦꯜꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯝꯁꯤ ꯍꯣꯏ ꯀꯩꯊꯦꯜꯁꯤꯗ ꯂꯩꯔꯝꯗ꯭ꯔꯒꯅ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯊꯥꯞꯄ ꯑꯃꯗꯤ ꯌꯥꯏꯃꯅ ꯀꯩꯊꯦꯜ ꯌꯧꯁꯤꯜꯂꯛꯄꯗ ꯆꯟꯗ꯭ꯔꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯎꯔꯦ ꯃꯥꯗꯤ ꯁꯤꯗ ꯃꯆꯤꯟꯕꯥꯜ ꯑꯁꯤ ꯄꯩꯗꯨꯅ ꯂꯥꯛꯂꯤꯗꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯌꯥꯏꯃꯅ ꯆꯪꯁꯤꯟꯗꯨꯅ ꯇꯥ ꯆꯟꯗ꯭ꯔ ꯀꯩꯅꯣꯁꯨ ꯊꯦꯡꯂꯛꯂꯤꯕ ꯑꯁꯤꯕꯣ ꯅꯨꯃꯤꯠ ꯑꯁꯦ ꯇꯥꯁꯤꯟꯈ꯭ꯔꯦꯃꯤ ꯍꯩ ꯌꯥꯝꯗꯤ ꯇꯧꯔꯤꯅꯤ ꯅꯇꯩꯃꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯈ꯭ꯔꯤꯕꯅꯤ ꯍꯣꯏꯁꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯥꯎꯊꯣꯛ ꯍꯣꯏ ꯇꯣꯝꯕ ꯍꯣꯏ ꯂꯣꯏ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯅꯤ ꯅꯪꯗꯅꯤ ꯊꯦꯡꯂꯤꯕ ꯂꯥꯛꯑꯣ ꯌꯥꯔꯦ ꯃꯝꯗꯤ ꯃꯝꯁꯤꯜꯂꯛꯂꯤ ꯇꯧꯔꯤꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯗꯅꯕꯀꯣ ꯀꯩꯒꯤ ꯐꯔꯛ ꯇꯥꯗꯣꯏꯅꯣ ꯁꯦꯜ ꯌꯥꯎꯔꯤꯕ ꯑꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯥꯛꯇ ꯂꯥꯛꯑꯣ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯂꯨꯕꯒꯤ ꯂꯩꯀꯥꯏ ꯑꯁꯦ ꯋꯥꯁꯨ ꯂꯥꯎꯅꯈꯤ ꯑꯩꯗꯤ ꯑꯅꯤꯔꯛꯅꯤꯀꯣ ꯁꯨꯗꯣꯏꯁꯦ ꯅꯪꯅ ꯏꯇꯩꯃꯒꯤꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔ ꯃꯥꯜꯂꯤꯗ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯣꯝꯗꯅ ꯃꯝꯁꯤꯜꯂꯛꯂꯕ ꯑꯗꯨꯗ ꯀꯩꯊꯦꯜ ꯑꯗꯨꯗ ꯄꯣꯠꯐꯝ ꯐꯝꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯃꯃꯝ ꯑꯅꯤ ꯆꯠꯅꯈꯤꯕꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯈꯣꯟꯖꯦꯜꯇꯅ ꯅꯤꯜꯂꯝꯕ ꯃꯐꯝ ꯑꯗꯨ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯂꯤ ꯀꯦꯊꯕꯤꯒꯤ ꯊꯣꯡꯒꯥꯟꯗꯅꯤ ꯅꯨꯄꯥ ꯑꯍꯨꯝꯈꯛꯅ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯗꯨꯅ ꯈꯠꯅꯔꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯨꯄꯥ ꯈꯔ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅ ꯈꯠꯅꯔꯤꯕ ꯑꯗꯨꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯃꯅ ꯍꯩ ꯅꯈꯣꯏꯕꯨ ꯑꯃꯨꯛꯇ ꯈꯠꯅꯕꯁꯦ ꯇꯣꯛꯎꯅꯦꯍꯦ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯂꯥꯛꯄ ꯇꯥꯔꯦꯅꯦ ꯅꯈꯣꯏꯕꯣ ꯁꯦ ꯇꯣꯛꯂꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯇꯧꯔꯤꯕꯁꯤꯕꯣ ꯅꯨꯄꯥ ꯑꯃꯅ ꯀꯩꯅꯣ ꯈꯣꯡꯃꯩ ꯅꯪꯒꯤ ꯈꯣꯡꯄꯥꯛ ꯑꯆꯧꯕ ꯑꯁꯤꯅ ꯑꯩꯒꯤ ꯈꯣꯡꯗ ꯅꯦꯠꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯈꯣꯡꯃꯩꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯏꯜꯂꯤ ꯃꯗꯨꯗ ꯈꯣꯡꯃꯩꯅ ꯍꯦ ꯑꯉꯥꯡ ꯑꯩꯉꯣꯟꯗ ꯀꯥꯏꯁꯨ ꯃꯈꯨꯠꯅ ꯏꯟꯗꯅꯒ ꯇꯧꯏꯅꯦꯍꯦ ꯅꯪ ꯌꯥꯝꯅ ꯐꯥꯎꯕ꯭ꯔꯥ ꯍꯥ ꯃꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯖꯤꯜꯂꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯊꯥꯕ ꯁꯥꯏꯅꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯨꯠ ꯍꯟꯗꯨꯅ ꯐꯨꯖꯤꯜꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯅ ꯃꯈꯣꯏꯁꯤꯡꯗꯨ ꯈꯠꯅꯔꯤ ꯄꯪꯐꯨꯗ ꯐꯨꯅꯩ ꯁꯣꯝꯗꯅ ꯁꯪꯒꯣꯏ ꯃꯆꯤ ꯑꯗꯨꯗꯅꯤ ꯅꯨꯄꯥ ꯑꯍꯨꯝꯈꯛ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯂꯤ ꯃꯃꯥꯡꯗ ꯍꯤꯗꯥꯛ ꯑꯉꯧꯕ ꯂꯩꯔꯤ ꯅꯨꯄꯥ ꯑꯃꯅ ꯌꯥꯎꯝ ꯑꯃ ꯀꯨꯠ ꯊꯛꯆꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯆꯦꯡꯅ ꯁꯨꯡꯕ ꯌꯨ ꯑꯁꯤꯅ ꯃꯍꯥꯎ ꯂꯩꯕ ꯍꯦꯜꯂꯤꯗ ꯑꯗꯨꯅꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯤꯕ ꯑꯁꯤꯅꯤꯗꯅ ꯅꯠꯇꯦ ꯏꯇꯥꯎꯈꯣꯏ ꯃꯄꯥꯟ ꯑꯁꯤꯗ ꯃꯤ ꯈꯠꯅꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯕꯒꯨꯝ ꯂꯥꯛꯄꯒꯨꯝ ꯑꯩꯕꯨ ꯍꯣꯏꯅꯦ ꯑꯩꯁꯨ ꯇꯥꯏꯅꯦ ꯃꯈꯣꯏꯒꯤꯁꯦ ꯈꯠꯅꯔꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯅꯤ ꯈꯥꯝꯗꯣꯛꯄꯤꯅꯕ ꯀꯅꯥꯝꯇꯒ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯍꯣꯏ ꯏꯇꯥꯎ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯈꯠꯅꯒꯦꯔꯥ ꯈꯠꯅꯔꯣꯏꯔꯥ ꯑꯩꯈꯣꯏꯒꯤꯗꯤ ꯀꯦꯊꯕꯒꯤ ꯃꯍꯥꯎ ꯑꯁꯦ ꯄꯦꯟꯅ ꯊꯛꯄ ꯁꯦ ꯑꯃꯒ ꯍꯩꯖꯤꯜꯂꯛꯀꯦ ꯊꯛꯆꯤꯜꯂꯨ ꯏꯕꯣ ꯊꯛꯆꯤꯟꯒꯦ ꯑꯩꯁꯨ ꯑꯍꯜꯁꯤꯡꯒ ꯇꯤꯟꯅꯔꯨꯕꯗꯒꯤ ꯑꯁꯨꯛ ꯉꯟꯅ ꯌꯥꯝꯅ ꯍꯩꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯀꯨꯠ ꯊꯛꯆꯤꯜꯂꯤ ꯃꯅꯤꯇꯣꯟꯅ
Kaidauni, sidabu punsini. Hinglinge asida thakning bathakuna, chaning bachaduna leihaugadabani. Hayang naraga, kullaga leiraba matam maduda, asumna tauge haiba khak yaroi. Idao, se, aigi amaga pik thanna haijalo. Se, ado idao, yamadi henjinganuko, ngarangsu satpa ngamdadana khongbalda hinglekpado. Shinine, nungaiba haibado, khongbanda amuk lek, lambi mayayda amuk lek. Takhiba mafamda pof adum takhibado, nungaikraba. Makhoigi khanaba se, haujuk phawba leptene. Kari tawbagi khanariba jano. Yu ngawba mina khanababu karigi oini haige. Khananing khanajasanuda. Adubudi khangba. Aduda makhola se taninglakdaba. O taningdraga nakongdo tu. Sumaina hek menshalo. Adu oirabadi karisu taroi. Masini khul asigi wari. Magi thokpani hingnariba. Afaba mina adum phakiba, phataba mina adum phatana lehauba. Thabak kanba miso aduk yamna lei, aduga asigumba miso aduk yamna lei. Ikhang khangaudana imungdagi nupa ama khara phinglamna chenthori. Mangoldagi sumangda kumtharaktuna mahakna sumna makhol thokna lawi. Ho hidak yonbi kethabido, thangna thinduna siramle. Kethabi sire. Wafam asiba tabada mafam aduda leiramba nupasting ado phuk hauganaduna thonga lambi aduda thoknaki. Thonganda khanariba sing adubu yengduna manitona. Hey, kethabi shireye, nakhoi awafamda tajasani, selhaurasu laoy. Wafam asida khanaramba nupasting ado khanaba chap lepi. Makhoi masel munna yengne adugi tongda mafam adudagi thuna yangna chenki. Mafam aduda kana amata lehaudre mafam ado ichikli. Imungdani kethabi phuk hagole aduga mathanta haijai. Asigamba thaba ase matungda ai khak tawkhraroi. Siba sasinaba sinatana makhoi mayambu mafam sidagi tanthoknaba upay amata leitre. Sinpham ase ai ngasidagi leplake. Kethabi hagole aduga mamang tamna laktuna mamang thong adubu chetna losinkhirami.